ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏ ꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏ ꯃꯇꯝꯅꯤ ꯂꯦꯝꯕꯤꯁꯅꯥ ꯃꯈꯨꯠꯇ ꯄꯨꯟꯅ ꯇꯨꯝꯃ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯏ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯕꯅꯤ ꯃꯕꯨꯛ ꯃꯔꯥ ꯇꯞꯄꯤ, ꯃꯅꯦ ꯃꯀꯨꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯍꯥꯛ꯫ ꯁꯣꯝꯗꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯈꯣꯏ ꯆꯨꯞꯇꯨꯅ ꯂꯩꯔꯤ꯫ ꯄꯤꯕꯥꯅ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯁꯥꯗꯧ ꯊꯣꯡꯃꯈꯩ ꯁꯤꯗ ꯐꯝꯗꯨꯅ ꯈꯣꯏ ꯆꯨꯞꯄꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯉꯥꯁꯨ ꯑꯃꯅꯤꯗꯤ ꯍꯦꯟꯅ ꯐꯥꯗꯦ꯫ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤꯗ, ꯉꯁꯤꯁꯤꯃꯗꯤ ꯌꯥꯗ꯭ꯔꯦ꯫ ꯅꯍꯥꯟꯗꯤ ꯈꯣꯏ ꯆꯨꯞꯄꯗ ꯉꯥ ꯃꯌꯥꯝ ꯐꯥꯕꯅꯤ꯫ ꯏꯇꯥꯎ ꯀꯥꯟꯅꯔꯣꯏꯁꯦ, ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤ꯫ ꯑꯗꯨꯒ ꯊꯣꯛꯂꯛꯑꯣ, ꯃꯅꯤꯒꯤ ꯋꯥꯄꯜ ꯃꯈꯣꯡꯗꯨꯗ ꯑꯗꯨꯗ ꯑꯣꯏꯅ ꯂꯥꯛ, ꯒꯟꯖꯥ ꯊꯛꯁꯤ꯫ ꯉꯥꯁꯦ ꯑꯃꯇꯪꯒꯗꯤ ꯐꯥꯅꯤꯡꯉꯤꯁꯦ꯫ ꯅꯪꯒꯤ ꯑꯅꯝ ꯀꯟꯕꯤꯗꯣ ꯑꯃ ꯍꯧꯔꯒ ꯅꯨꯃꯤꯠꯁꯤ ꯌꯦꯡꯉꯨ ꯇꯥꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯁꯦꯕ꯫ ꯊꯦꯕꯣꯅ ꯉꯥꯏꯍꯥꯛꯇꯪꯒ ꯌꯦꯡꯈꯤꯁꯤ꯫ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ꯫ ꯄꯤꯕꯥꯅ ꯍꯧꯒꯠꯇꯨꯅ ꯍꯧꯒꯠꯂꯣ, ꯌꯥꯔꯦ ꯆꯠꯂꯁꯤ꯫ ꯊꯦꯕꯣꯁꯨ ꯍꯧꯒꯠꯄ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯆꯠꯂꯁꯤ꯫ ꯆꯠꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯄꯨꯟ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯦꯛ ꯎꯏ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯆꯞ ꯂꯦꯞꯄꯤ꯫ ꯄꯤꯕꯥꯅ ꯍꯥꯏ ꯏꯇꯥꯎ, ꯂꯦꯝꯕꯤ ꯁꯅꯥꯅꯤꯅꯦ ꯁꯤꯗꯤ꯫ ꯀꯩꯗꯧꯔꯕ? ꯂꯦꯝꯕꯤ ꯁꯅꯥꯁꯦ ꯑꯩꯅ ꯉꯥꯎꯖꯕ ꯅꯨꯄꯤꯅꯤ ꯏꯕꯨꯡꯉꯣ, ꯃꯁꯤ ꯃꯧꯅꯤ, ꯅꯤꯡꯊꯦꯝꯒꯤ ꯅꯨꯄꯤ, ꯅꯪ ꯑꯃꯀꯣ꯫ ꯏꯇꯥꯎ, ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯑꯃꯗꯤ ꯐꯪꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤ, ꯃꯥꯕꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯅ ꯈꯪꯕꯤꯈꯤꯗꯦ, ꯃꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯤꯔꯥꯏꯕꯤꯈꯤ꯫ ꯅꯤꯡꯊꯦꯝꯒ ꯈꯪꯂꯗꯨꯅ ꯑꯩꯒꯤ ꯃꯥꯡꯗ ꯇꯠꯇꯅ ꯀꯔꯦꯝꯅꯈꯤ꯫ ꯅꯣꯡꯃ ꯂꯝꯕꯤ ꯂꯝꯍꯥꯡ ꯑꯃꯗ ꯅꯤꯡꯊꯦꯝꯒ ꯂꯦꯝꯕꯤ ꯁꯅꯥꯒ ꯐꯝꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯦꯝꯕꯤ ꯁꯅꯥꯅ ꯍꯥꯏ ꯇꯥ ꯅꯤꯡꯊꯦꯝ, ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯆꯔꯥꯡꯅꯩ꯫ ꯄꯨꯛꯅꯤꯡ ꯑꯁꯤꯅꯁꯨ ꯍꯦꯛꯇ ꯃꯉꯣꯟ ꯃꯉꯣꯟ ꯈꯜꯂꯛꯏ꯫ ꯀꯔꯤꯒꯤ ꯑꯗꯨꯅ? ꯑꯩꯗꯤ ꯂꯥꯏꯔꯕꯤ ꯃꯆꯥꯅꯤ, ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄ ꯄꯨ ꯄꯥꯡꯁꯨꯕ ꯃꯆꯥ ꯑꯃ ꯍꯥꯏꯕꯗꯨ ꯅꯠꯇꯦ꯫ ꯅꯪꯅꯕꯨꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯅ ꯅꯌꯨꯝꯗ ꯄꯨꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯅꯈꯣꯏ ꯃꯥꯅ ꯑꯩꯕꯨ ꯑꯃꯨꯛ ꯌꯥꯕꯤꯗ꯭ꯔꯕꯗꯤ, ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ? ꯃꯁꯤꯒꯤꯗ ꯈꯟꯕꯗ ꯑꯩ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯏꯁ, ꯑꯗꯨꯒꯤꯕꯨ ꯅꯪꯅ ꯋꯥꯔꯤꯕ? ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤ ꯃꯤꯁꯛꯅꯤ꯫ ꯅꯪꯕꯨ ꯑꯩꯅ ꯈꯛ ꯊꯥꯗꯣꯛꯂꯣꯏ꯫ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯁꯣꯏꯗꯅ ꯄꯨꯒꯅꯤ꯫ ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯃꯧ ꯁꯣꯏꯗꯅ ꯅꯪꯕꯨ ꯑꯣꯏꯍꯟꯒꯅꯤ꯫ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡꯅ ꯏꯟꯊꯣꯔꯛꯂꯕꯗꯤ ꯑꯗꯨꯛꯍꯥꯛꯅ ꯐꯠꯇꯅꯁꯨ ꯑꯩꯈꯣꯏꯗ ꯈꯟꯒꯅꯨꯗ꯫ ꯈꯟꯅꯕ ꯉꯝꯗꯦ, ꯃꯁꯤꯒꯤ ꯈꯟꯕꯗ ꯑꯩ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯦ꯫ ꯅꯪꯁꯦ ꯑꯩꯒꯤꯅꯤ, ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯅꯪꯉꯣꯟꯗ ꯊꯤꯅ ꯇꯧꯕ ꯌꯥꯔꯣꯏ꯫ ꯍꯦꯛ ꯇꯧꯔꯕ ꯇꯣꯉꯥꯟꯅ ꯀꯣꯛ ꯆꯥꯊꯣꯛꯀꯅꯤ꯫ ꯅꯤꯡꯊꯦꯝꯅ ꯂꯦꯝꯕꯤ ꯁꯅꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯅ ꯃꯥꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯄꯨꯒꯦ ꯍꯥꯏꯅ ꯈꯟꯖꯩ꯫ ꯇꯥꯟꯖꯥꯁꯤꯗ ꯄꯤꯕꯥꯅ ꯐꯠ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯂꯦꯝꯕꯤ ꯁꯅꯥ, ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯅꯪꯒꯤꯁꯤ ꯊꯑꯣꯏꯅ ꯇꯧꯒꯦ ꯇꯧꯔꯤꯕ꯭ꯔꯥ? ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯅꯤꯡꯊꯦꯝꯒ ꯂꯦꯝꯕꯤ ꯁꯅꯥꯒ ꯃꯃꯥꯏ ꯂꯩꯊꯣꯛꯏ꯫ ꯄꯤꯕꯥꯅ ꯃꯈꯥ ꯇꯥꯏ ꯇꯧꯒꯦ ꯇꯧꯔꯤꯕ꯭ꯔꯥ ꯍꯥ? ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯏꯅꯦ꯫ ꯀꯔꯤ ꯃꯔꯝꯒꯤ ꯅꯪꯒ ꯑꯩꯒ ꯎꯅꯗꯣꯏꯕ? ꯌꯥꯔꯦ ꯂꯦꯡꯕꯤꯔꯣ꯫ ꯅꯪꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ? ꯅꯤꯡꯊꯦꯝꯅ ꯍꯧꯒꯠꯇꯨꯅ ꯏꯇꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯄꯪꯌꯦꯠꯇꯤ ꯌꯦꯠꯅꯒꯨꯝꯁꯤ꯫ ꯂꯦꯝꯕꯤ ꯁꯅꯥꯁꯦ ꯑꯩꯒꯤꯅꯤ, ꯅꯪ ꯃꯁꯤ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ? ꯅꯨꯄꯥ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇꯦ꯫ ꯂꯦꯝꯕꯤ ꯁꯅꯥꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯅꯪꯅꯁꯨ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯆꯠꯈ꯭ꯔꯣ ꯆꯠ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯏꯁ, ꯅꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯂꯩꯔꯤ ꯀꯥꯏꯅ ꯋꯥꯈꯩꯗꯤ ꯀꯟꯅ ꯉꯥꯡꯂꯤꯅꯦ꯫ ꯀꯟꯅ ꯉꯥꯡꯕ ꯉꯥꯡꯗꯕ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯂꯥꯛꯀꯅꯨ꯫ ꯑꯩꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ? ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯕు ꯄꯥꯝꯃꯤ, ꯑꯗꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯅꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯥꯒꯤꯅ ꯍꯥꯏꯅ ꯂꯩꯔꯕ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯐꯝꯗ ꯅꯨꯄꯥ ꯑꯃꯅ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯍꯥꯛ ꯃꯈꯣꯏꯗꯣ ꯁꯧꯒꯠꯂꯦ꯫ ꯑꯗꯨꯅ ꯍꯥꯏ ꯑꯣꯏ, ꯅꯪꯒꯤꯁꯤ ꯇꯁꯦꯡꯅ ꯎꯁꯤꯠꯇ꯭ꯔꯤꯔꯥ? ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎ ꯂꯦꯞꯂꯤꯕꯁꯤ ꯎꯗ꯭ꯔꯣ? ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ, ꯅꯪ ꯂꯩꯔ ꯀꯩꯗꯧꯔꯒꯦ? ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ, ꯅꯪ ꯁꯤꯅꯤꯡꯕ꯭ꯔꯥ? ꯑꯩꯕꯣ, ꯆꯠꯈ꯭ꯔꯣ ꯊꯨꯅ꯫ ꯑꯩꯗꯤ ꯆꯠꯈꯤꯔꯣꯏ, ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯈꯤꯅꯤ꯫ ꯃꯁꯤꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯈꯨꯠꯇꯨꯅ ꯍꯦꯛꯇ ꯊꯤꯜꯂꯒꯦ ꯍꯥꯏꯅ ꯐꯟ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯤ꯫ ꯂꯦꯝꯕꯤ ꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯨ ꯈꯥꯝꯖꯤꯜꯂꯤ꯫ ꯇꯥ
ꯅꯤꯡꯊꯦꯝ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯈꯠꯅ ꯆꯩꯅꯕ ꯑꯩ ꯄꯥꯝꯗꯦ ꯃꯁꯤ ꯃꯤ ꯌꯥꯎꯁꯤꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅꯤ ꯃꯥꯅ ꯁꯨꯝ ꯇꯧꯔꯤꯕꯁꯦ ꯂꯦꯝꯕꯤ ꯁꯅꯥꯅ ꯄꯤꯕꯥꯗ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ ꯀꯩꯗꯧꯔꯤꯒꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯁꯤ ꯅꯪꯉꯣꯟꯗꯅꯤ ꯃꯁꯤꯗ ꯄꯤꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏ ꯅꯪꯅ ꯅꯨꯄꯥꯁꯤꯅ ꯂꯣꯏꯖꯔꯦ ꯀꯥꯏꯅ ꯈꯟꯖꯔꯤꯕꯗꯨꯕꯨ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥ ꯃꯄꯥꯅꯕꯨ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯒꯗ꯭ꯔꯅꯦ ꯅꯪꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯅꯪꯕു ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯕꯨꯗꯤ ꯑꯩꯗꯤ ꯁꯨꯛꯇꯥꯕꯨ ꯊꯥꯖꯗ꯭ꯔꯤ ꯅꯤꯡꯊꯦꯝꯅ ꯐꯤꯡꯅ ꯍꯥꯏ ꯃꯗꯨꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩ ꯍꯌꯦꯡ ꯂꯦꯝꯕꯤ ꯁꯅꯥꯅ ꯋꯥꯒꯗꯕꯗꯣ ꯑꯗꯨꯒꯤ ꯁꯨꯝ ꯈꯟ ꯂꯦꯝꯕꯤ ꯁꯅꯥꯅ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄ ꯄꯥꯝꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯅꯃꯥꯏ ꯃ ꯄꯥꯜꯂꯤꯕꯗꯣ ꯏꯀꯥꯏꯕ ꯀꯩꯁꯨ ꯈꯪꯗꯕ꯭ꯔꯥ ꯅꯪ ꯅꯨꯡꯁꯤ ꯃꯀꯥꯗꯕꯨ ꯀꯔꯤꯒꯤ ꯏꯀꯥꯏꯕꯅꯣꯗ ꯂꯦꯝꯕꯤ ꯁꯅꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥ ꯃꯄꯥꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯍꯥꯏꯕꯁꯦ ꯈꯛ ꯑꯣꯏꯊꯣꯛꯂꯣꯏ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯦꯟꯅ ꯋꯥꯅꯕꯅꯤ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯑꯣꯏꯅ ꯊꯝꯕꯤꯒꯦ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯪ ꯑꯃꯨꯛꯇꯪ ꯌꯥꯔꯣ ꯃꯁꯤꯗ ꯂꯦꯝꯕꯤ ꯁꯅꯥꯅ ꯁꯥꯎꯅꯤꯡꯅ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯄꯤꯕꯥꯒꯤ ꯃꯈꯖꯥꯏꯗ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯅꯤ ꯑꯗꯨꯛ ꯃꯤ ꯎꯁꯤꯠꯇꯕ ꯉꯁꯤ ꯍꯥꯏꯕꯁꯤꯅꯁꯨ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯎꯖꯔꯤꯅꯤ ꯍꯥꯏꯗꯣ ꯑꯩꯒꯤ ꯏꯃꯤ ꯐꯥꯎꯕ ꯅꯪꯅ ꯈꯛ ꯐꯪꯂꯣꯏ ꯑꯁꯨꯛ ꯇꯝꯊꯤꯕ ꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯄꯤꯕꯥꯅ ꯃꯊꯃꯣꯏꯅꯨꯡꯗ ꯈꯟꯈꯤ ꯅꯪꯕꯨ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯣꯡꯃꯈꯛ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨ ꯑꯩꯅ ꯑꯣꯏꯒꯅꯤ ꯃꯗꯨ ꯉꯝꯗ꯭ꯔꯕ ꯑꯩ ꯄꯤꯕꯥ ꯅꯠꯇ꯭ꯔꯦꯗꯅ ꯂꯦꯝꯕꯤ ꯁꯅꯥ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨ ꯂꯩꯔꯤꯕ ꯃꯈꯣꯏꯕꯨ ꯎꯏ ꯅꯤꯡꯊꯦꯝꯒ ꯄꯤꯕꯥꯒ ꯈꯨꯜ ꯄꯨꯜꯂꯤ ꯃꯍꯥꯛꯅ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯄꯤꯕꯥ ꯎꯕꯗꯨꯗ ꯍꯦꯛ ꯆꯪꯁꯤꯟꯕ ꯈꯧꯇꯛ ꯑꯃꯗꯤ ꯃꯍꯥꯛ ꯆꯥꯏ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯀꯦ ꯍꯥꯏꯅ ꯂꯥꯛꯂꯕꯅꯤ ꯆꯪꯁꯤꯟꯕ ꯇꯥꯏ ꯆꯪꯁꯤꯟꯗꯨꯅ ꯏꯁꯤꯡꯗꯨ ꯁꯣꯛꯏ ꯑꯗꯨꯒ ꯄꯨꯟꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤꯕ ꯄꯤꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏ ꯂꯦꯝꯕꯤ ꯁꯅꯥ ꯅꯪ ꯏꯁꯤꯡ ꯁꯣꯛꯄꯗꯨ ꯂꯩꯔꯣ ꯂꯦꯝꯕꯤ ꯁꯅꯥ ꯈꯨꯝꯗꯦ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯊꯥꯡꯉꯤ ꯄꯤꯕꯥꯅ ꯑꯩꯅ ꯍꯪꯉꯤꯁꯤ ꯅꯪꯉꯣꯟꯗꯅꯤ ꯅꯃꯤꯠꯇꯨ ꯂꯛꯇꯥꯡ ꯇꯥꯡꯕ꯭ꯔꯣ ꯀꯩꯅꯣꯃꯅꯤ ꯅꯪꯗꯤ ꯃꯈꯣꯡ ꯑꯃꯨꯛ ꯊꯥꯡꯉꯤ ꯍꯟꯗꯃꯨꯛꯇꯤ ꯄꯤꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ꯭ꯔꯅꯦ ꯅꯍꯥꯟꯁꯨ ꯏꯅꯦꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯄꯤꯕꯥꯅ ꯂꯦꯝꯕꯤ ꯁꯅꯥꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯂꯦꯝꯕꯤ ꯁꯅꯥꯕꯨ ꯃꯈꯣꯏꯗ ꯄꯨꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯥꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯕꯗ ꯃꯊꯟꯇ ꯃꯈꯣꯏꯗꯧ ꯑꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯆꯩ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯄꯨ ꯄꯥꯡ ꯁꯨꯗꯕꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯌꯨꯝꯁꯤꯡ ꯃꯧ ꯑꯣꯏꯅꯤ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯕꯅꯤ ꯍꯦꯛ ꯂꯣꯏꯗ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯟꯁꯨ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯂꯩꯃꯍꯜꯅ ꯍꯥꯏ ꯀꯔꯤ ꯇꯧꯕ ꯆꯠꯄꯤꯔꯨꯔꯤꯅꯣ ꯆꯠꯂꯨꯅꯨ ꯌꯥꯗ꯭ꯔꯣ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯆꯥꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯌꯨꯝ ꯄꯨꯁꯤꯜꯂꯛꯂꯤꯕ ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯥꯏꯗꯣꯛꯄ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯑꯍꯜ ꯂꯃꯟ ꯍꯥꯏꯍꯧꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯀꯔꯤꯒꯤ ꯍꯥꯏꯗꯣꯛꯄ ꯆꯠꯄꯅꯣ ꯆꯠꯄꯒ ꯌꯥꯔꯣꯏ ꯃꯃꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯄꯥꯕꯣꯡ ꯑꯩ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯏꯃꯧ ꯑꯣꯏꯅ ꯁꯨꯛꯇꯥ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯕꯨ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯅꯃꯧ ꯅꯨꯄꯤꯁꯤ ꯇꯥꯈꯤꯕ ꯇꯥꯔꯦ ꯇꯥꯅꯤꯡ ꯇꯥꯖꯁꯅꯨ ꯃꯥ ꯇꯥꯅꯕꯅꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯅꯪ ꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯍꯣ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄꯅꯦꯌꯦ ꯀꯅꯥ ꯂꯩꯇꯦꯌꯦ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯑꯗꯨꯃꯇꯪ ꯂꯩꯌꯦꯌꯦ ꯃꯗꯨꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯣ ꯃꯤꯒꯤ ꯂꯝꯆꯠꯄꯨ ꯅꯪ ꯍꯦꯛꯇ ꯈꯪꯕ ꯌꯥꯕ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯑꯩꯅꯗꯤ ꯏꯆꯥ ꯅꯨꯄꯥꯒꯤꯅꯤ ꯍꯥꯏꯗꯅ ꯏꯅꯥꯛ ꯈꯨꯟꯕꯤ ꯁꯦꯜ ꯄꯥꯏꯕꯤ ꯃꯆꯥ ꯑꯃꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯕꯒꯤ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯕꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯅ ꯇꯧꯗꯣꯔꯤꯁꯤꯕꯣ ꯑꯩꯁꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏꯕꯒ ꯁꯪꯒ ꯑꯣꯏꯕ ꯄꯥꯝꯂꯤꯕꯅꯤ ꯅꯆꯥꯅꯨꯄꯥꯁꯤꯅ ꯄꯨꯁꯤꯜꯂꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤꯒꯦ ꯀꯔꯤꯒꯤ ꯂꯩꯇꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯂꯨꯍꯣꯡꯉꯣꯏꯌꯦ ꯀꯅꯥꯒꯤ ꯃꯥꯕꯨ ꯑꯩꯒꯤ ꯏꯃꯧ ꯃꯄꯥꯜꯗ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯇꯥꯏ ꯅꯤꯡꯊꯦꯝ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ ꯂꯦꯝꯕꯤ ꯁꯅꯥ ꯃꯥꯅ ꯍꯥꯟꯅ ꯈꯟꯖꯕꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯔꯤ ꯅꯤꯡꯊꯦꯝꯗ ꯌꯦꯡꯗꯨꯅ ꯃꯥꯅ ꯍꯥꯏ ꯅꯤꯡꯊꯦꯝ ꯏꯃꯥꯁꯤ ꯌꯥꯝꯅ ꯁꯥꯎꯔ ꯃꯥꯜꯂꯤ ꯑꯩ ꯌꯨꯝꯗ ꯆꯠꯈ꯭ꯔꯣꯔꯥ ꯂꯦꯝꯕꯤ ꯁꯅꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯉꯁꯤꯁꯦ ꯅꯪ ꯑꯩ ꯆꯦꯜꯂꯕꯅꯤ ꯀꯔꯤꯒꯤ ꯅꯪꯅ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯨꯒꯅꯤ ꯏꯃꯥꯁꯤ ꯌꯥꯝꯅ ꯁꯥꯎꯔꯤ ꯑꯩ ꯀꯤꯖꯩ ꯃꯄꯨꯛꯅꯤꯡ ꯑꯁꯤꯅ ꯄꯦꯟꯖꯗ꯭ꯔꯗꯨꯅ ꯑꯗꯨꯝ ꯉꯥꯡꯖꯔꯤꯕ ꯍꯥꯏꯗꯨꯅꯤ ꯅꯪꯁꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯁꯦ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ ꯑꯩꯃꯨꯛ ꯃꯇꯤꯛ ꯆꯥꯗꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯑꯅꯤꯁꯨꯅ ꯂꯩꯔꯝꯈꯤꯒꯗ꯭ꯔꯅꯦ ꯂꯦꯝꯕꯤ ꯁꯅꯥ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯕ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ
ꯑꯩꯅ ꯍꯦꯛ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯒꯅꯤ ꯇꯥꯅꯤꯡꯊꯦꯝ ꯃꯔꯥꯏꯕꯛ ꯊꯤꯅ ꯍꯧꯖꯔꯛꯄꯤ ꯃꯍꯥꯛꯅꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛ ꯄꯥꯈꯠꯄ ꯑꯃꯗꯤ ꯍꯦꯟꯅ ꯐꯥꯎꯔꯤ ꯆꯥꯎꯔꯦꯟ ꯑꯃꯨꯛ ꯍꯥꯏ ꯉꯥꯡꯗ ꯂꯩꯔꯅꯨ ꯆꯥꯛ ꯏꯁꯤꯡꯅ ꯀꯃꯥꯏ ꯇꯧꯕ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛ ꯀꯩꯅꯣ ꯉꯁꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ ꯏꯔꯝꯃꯃ ꯅꯪ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄ ꯆꯥꯛ ꯍꯥꯟꯅ ꯊꯣꯡꯂꯨꯔꯁꯨ ꯊꯣꯡꯂꯣꯏ ꯀꯔꯤꯒꯤ ꯆꯥꯛ ꯄꯤꯖꯔꯣꯏ ꯑꯃꯇ ꯑꯩꯅꯦ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯅꯤꯀꯣ ꯅꯪꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯣ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯕ ꯅꯪꯅ ꯁꯥꯎꯔꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯃꯇꯝ ꯍꯦꯜꯂꯤ ꯃꯇꯝ ꯍꯦꯟꯒꯦꯔꯥ ꯍꯦꯜꯂꯣꯏꯔꯥ ꯃꯥꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯤꯡꯊꯦꯝꯅ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯍꯥꯏ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤ ꯋꯥꯗꯨꯕꯨ ꯀꯩꯅꯣ ꯃꯥꯅ ꯇꯥꯔ ꯀꯔꯤ ꯈꯟꯅꯤ ꯏꯃꯥ ꯀꯣꯛ ꯌꯥꯎꯗꯕ ꯇꯧꯕꯤꯅꯨ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣ ꯅꯃꯥ ꯑꯩꯁꯦ ꯀꯣꯛ ꯌꯥꯎꯗ꯭ꯔꯕꯅꯤꯅꯦ ꯍꯥ ꯍꯦ ꯇꯧ ꯅꯃꯥꯏꯒꯤ ꯃꯌꯨꯛꯇ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ ꯅꯪ ꯃꯁꯤꯗꯤ ꯑꯩ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯖꯕꯅꯤ ꯃꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯦ ꯅꯪꯁꯤ ꯅꯃꯥ ꯑꯩꯅ ꯄꯣꯛꯂꯤꯕꯅꯤꯅꯦ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯅꯪ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯐꯝ ꯊꯣꯛꯇ꯭ꯔꯥ ꯑꯩꯁꯨ ꯃꯔꯝꯕꯨ ꯆꯥꯔꯕꯗꯤ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯛ ꯏꯜꯂꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯂꯨꯁꯨ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯕ ꯑꯩ ꯉꯝꯂꯣꯏ ꯏꯃꯥ ꯀꯔꯤ ꯋꯥꯍꯩꯅꯣ ꯃꯗꯨꯕꯨ ꯃꯁꯦ ꯅꯆꯥꯒꯤ ꯊꯃꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯖꯅ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯃꯗꯨꯅ ꯆꯠꯅꯕ ꯌꯥꯔꯣꯏꯌꯦ ꯆꯠꯅꯗꯕꯤ ꯅꯨꯄꯤꯅꯤ ꯃꯁꯦ ꯄꯨ ꯄꯥꯡꯁꯨꯅ ꯅꯥꯌꯣꯛꯄꯁꯨ ꯅꯠꯇꯕ ꯃꯥꯕꯨ ꯍꯧꯖꯤꯛ ꯊꯤꯟꯀꯣ ꯏꯃꯥ ꯅꯪꯁꯤ ꯅꯨꯄꯤꯅꯤꯀꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯗꯕ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯅꯪ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯏꯜꯂꯣꯏ ꯍꯥꯏꯕ꯭ꯔꯥ ꯁꯦꯡꯅ ꯈꯨꯝꯃꯨ ꯆꯥꯎꯔꯦꯟꯅ ꯂꯩꯃꯍꯜ ꯅꯪꯕꯨ ꯇꯣꯛꯂꯣ ꯍꯥꯏꯕꯅꯤꯅꯦ ꯃꯤ ꯇꯥꯈ꯭ꯔꯒ ꯀꯔꯤꯅ ꯃꯈꯣꯏꯅ ꯈꯟꯈꯤꯗꯣꯔꯤꯕꯁꯤꯕꯨ ꯇꯨꯃꯤꯟ ꯂꯩꯔꯣ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯕꯅꯣ ꯑꯩꯒꯤꯁꯦ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯤꯕ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯄꯤꯕꯥ ꯇꯞꯅ ꯏꯃꯥ ꯃꯥꯕꯨ ꯑꯗꯨꯛ ꯍꯥꯡꯅ ꯐꯠꯇꯅꯁꯨ ꯈꯟꯕꯤꯅꯨ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯕꯗ ꯀꯔꯤꯁꯨ ꯆꯣꯞꯂꯣꯏ ꯃꯍꯥꯛ ꯏꯁ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯅꯆꯥ ꯑꯩꯅ ꯃꯨꯟꯅ ꯈꯜꯂ ꯃꯇꯨꯡꯗꯅꯤ ꯑꯩꯅ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯁꯤ ꯂꯩꯃꯍꯜ ꯍꯦꯟꯅ ꯁꯥꯎꯏ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃ ꯂꯦꯝꯕꯤ ꯁꯅꯥꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯎꯈ꯭ꯔꯕꯅꯤ ꯄꯤꯕꯥꯅ ꯂꯦꯝꯕꯤ ꯁꯅꯥꯗ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯂꯅꯤ ꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯂꯦꯝꯕꯤ ꯁꯅꯥꯅ ꯁꯥꯎꯅꯤꯡꯕ ꯃꯑꯣꯡ ꯑꯃꯗ ꯈꯨꯝꯃꯤ ꯃꯗꯨꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩ ꯅꯊꯧ ꯂꯩꯇꯕꯤꯔ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕ ꯀꯧꯕꯅꯤꯅ ꯅꯪꯅ ꯋꯥꯅ ꯂꯦꯟꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯀꯩꯁꯨ ꯋꯥꯗꯦ ꯄꯥꯃꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤ ꯑꯩ ꯃꯗꯨꯗꯤ ꯅꯪꯅ ꯇꯧꯁꯤꯟꯅꯕ ꯋꯥꯍꯩꯅꯤ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯍꯧꯖꯤꯛ ꯀꯌꯥꯗ ꯅꯨꯡꯉꯥꯏ ꯂꯩꯔꯝꯒꯅꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯒꯅꯤ ꯑꯩꯅ ꯍꯤꯞꯂꯤꯕꯁꯦ ꯁꯅꯥꯒꯤ ꯀꯥꯡꯊꯣꯜꯗꯅꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯒꯤ ꯀꯔꯤꯁꯨ ꯋꯥꯠꯍꯟꯗꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤ ꯄꯤꯕꯥ ꯃꯥꯕꯨ ꯌꯦꯡꯅ ꯃꯁꯤꯃꯗꯤ ꯈꯪꯖꯧꯍꯦ ꯄꯤꯕꯥ ꯑꯩꯒꯤ ꯊꯃꯣꯏꯅ ꯂꯦꯝꯕꯤ ꯁꯅꯥ ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯔꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯈꯤꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯂꯦꯝꯕꯤ ꯁꯅꯥ ꯆꯠꯈ꯭ꯔꯦ ꯊꯦꯕꯣꯅ ꯍꯥꯏ ꯐꯗꯤ ꯐꯖꯩꯀꯣ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯁꯛꯁꯦ ꯑꯁꯤꯗꯅ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎ ꯃꯥꯅ ꯃꯧ ꯑꯣꯏꯔꯕꯁꯤ ꯐꯥꯎꯕ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯤ ꯑꯗꯨꯕꯨ ꯑꯣꯏꯔꯔꯣꯏꯅꯤꯀꯣ ꯃꯥꯗꯤ ꯅꯤꯡꯊꯦꯝꯒꯤ ꯑꯣꯏꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯈꯤꯕꯒꯤ ꯂꯃꯟ ꯑꯩ ꯉꯁꯤꯁꯨ ꯁꯤꯡꯗ꯭ꯔꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯂꯦꯝꯕꯤ ꯁꯅꯥꯕꯨꯁꯨ ꯑꯩꯅ ꯃꯥꯡꯍꯟꯒꯅꯤ ꯏꯇꯥꯎ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯅꯪꯒꯤ ꯋꯥꯁꯤ ꯃꯤ ꯇꯥꯔꯕꯗꯤ ꯁꯥꯂꯥꯟ ꯁꯥꯕ ꯇꯥꯔꯦ ꯂꯥꯛꯎ ꯌꯥꯔꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯟꯈꯤ ꯂꯦꯝꯕꯤ ꯁꯅꯥ ꯏꯁꯤꯡ ꯄꯨꯟꯅ ꯑꯗꯨꯝ ꯌꯦꯞꯇꯨꯅ ꯃꯌꯨꯝꯗ ꯆꯪꯉꯤ ꯃꯥꯡꯒꯣꯜꯗ ꯂꯩꯃꯍꯜ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯩꯔꯤ ꯆꯪꯂꯛꯂꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯈꯣꯟ ꯈꯣꯟꯖꯦꯜ ꯑꯗꯨ ꯋꯥꯡꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯁ ꯉꯁꯥꯏꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯍꯜꯂꯛꯂꯤꯕꯅꯤ ꯅꯪꯒꯤꯁꯦ ꯍꯥ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯐꯥꯎꯕ ꯆꯠꯂꯒ ꯏꯁꯤꯡ ꯈꯖꯤꯛ ꯁꯣꯛꯄꯁꯤꯕꯨ ꯄꯨꯡ ꯀꯌꯥ ꯆꯪꯅꯒꯦ ꯂꯦꯝꯕꯤ ꯁꯅꯥ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯨꯝꯕ ꯉꯝꯖꯗꯦ ꯂꯩꯃꯍꯜꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯃꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯨꯛ ꯉꯥꯡꯅꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯁꯨꯛ ꯉꯥꯡꯅꯗꯨꯅ ꯂꯩꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯩ ꯅꯪꯅ ꯏꯃꯨꯡ ꯑꯁꯤ ꯂꯩꯕꯗꯒꯤ ꯏꯃꯨꯡ ꯑꯁꯦ ꯃꯍꯤ ꯂꯥꯡꯂꯕꯅꯤꯅꯦ ꯑꯩꯕꯨꯁꯨ ꯏꯁꯧ ꯂꯥꯡꯕꯤ ꯐꯠꯇꯕꯤ ꯇꯥꯍꯜꯂꯦ ꯆꯞ ꯂꯦꯞꯇꯨ ꯂꯩꯕꯗꯨꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯤ ꯏꯁꯤꯡꯗꯨ ꯁꯣꯛꯂꯨꯔꯕꯗꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯊꯝꯂꯨꯕ ꯀꯩꯗꯧꯒꯦ ꯍꯥ ꯑꯗꯨꯅ ꯑꯗꯨꯝ ꯂꯦꯞꯇꯨ ꯂꯩꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯉꯥꯡꯅꯍꯟꯕ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯤꯔꯅꯣ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯅꯃꯥꯗ ꯁꯧꯜ ꯇꯣꯛꯄꯅꯤꯅ ꯏꯀꯥꯏꯕ ꯈꯪꯗꯦꯅꯦ ꯏꯪ ꯇꯞꯆꯕꯤ ꯂꯦꯝꯕꯤ ꯁꯅꯥꯅꯤ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃꯍꯜꯅ ꯍꯥꯏꯖꯍꯧꯏ ꯃꯥ ꯂꯩꯔꯤꯕ ꯃꯈꯩ ꯏꯃꯨꯡ ꯑꯁꯦ ꯏꯪꯕ
ꯂꯩ ꯍꯦꯛ ꯂꯩꯔꯔꯣꯏ ꯃꯥ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯁꯨ ꯏꯁꯧ ꯂꯥꯡꯕ ꯂꯦꯞꯂꯣꯏꯗꯧꯅꯤ ꯑꯩꯕꯨ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯈꯤꯁꯤꯒꯦ ꯃꯥꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯈꯤꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ ꯂꯦꯝꯕꯤꯁꯅꯥ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯦꯝꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯈꯨꯠꯇ ꯍꯩꯔꯥ ꯌꯥꯎꯕ ꯆꯦꯈꯥꯎ ꯑꯃꯁꯨ ꯌꯥꯜꯂꯛꯏ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯅꯪ ꯆꯥꯛ ꯊꯣꯡꯉꯤꯔꯥ ꯁꯤꯁꯦ ꯍꯩꯔꯥ ꯈꯔ ꯑꯩꯅ ꯀꯩꯊꯦꯜꯗ ꯂꯩꯔꯛꯄꯅꯤ ꯅꯪ ꯆꯥꯎ ꯀꯔꯤꯒꯤ ꯂꯩꯕꯤꯔꯛꯏꯅꯣ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯕꯗꯨꯕꯣ ꯑꯣ ꯅꯪ ꯄꯤꯖꯅꯤꯡꯕ ꯅꯪ ꯑꯍꯥꯎꯕꯗ ꯄꯤꯖꯅꯤꯡꯉꯤ ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯁꯠ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯒꯤ ꯑꯍꯥꯎꯕ ꯄꯤꯖꯅꯤꯡꯕ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤꯗ ꯍꯦꯛ ꯄꯣꯛꯄꯤ ꯃꯃꯥ ꯑꯩꯒꯤꯗꯤ ꯁꯤꯃ ꯆꯥꯎ ꯍꯥꯏꯅ ꯀꯔꯤ ꯂꯩꯔꯛꯈ꯭ꯔꯦ ꯀꯔꯤ ꯂꯩꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤꯅ ꯍꯩꯔꯥ ꯂꯩꯕ ꯀꯔꯤꯒꯤ ꯍꯩꯔꯥ ꯂꯩꯕ ꯆꯥꯕ ꯌꯥꯔꯣꯏ ꯆꯥꯕ ꯑꯃꯠꯇ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯩꯔꯥ ꯌꯥꯎꯕ ꯆꯦꯈꯥꯎ ꯑꯗꯨ ꯃꯥꯅ ꯑꯣꯏꯅ ꯇꯥꯞ ꯄꯥꯏꯁꯤꯜꯂꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯤꯡꯊꯦꯝꯅ ꯏꯃꯥ ꯀꯩꯅꯣꯅꯦ ꯃꯆꯥꯅ ꯂꯩꯔꯛꯄꯅꯤ ꯃꯉꯣꯟꯗ ꯄꯤꯖꯔ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯃꯃꯥ ꯑꯩꯕꯨꯅ ꯄꯤꯖꯅꯤꯡꯗꯦꯅꯦ ꯃꯥꯕꯨ ꯂꯨꯅ ꯇꯧꯒꯦꯅ ꯈꯜꯂꯤꯕꯗꯣ ꯇꯧꯕ ꯌꯥꯔꯣꯏ ꯃꯥꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯅꯤꯡꯊꯦꯝꯅ ꯍꯩꯖꯍꯧꯏ ꯏꯃꯥꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦꯕꯨ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯂꯦꯝꯕꯤꯁꯅꯥꯅ ꯇꯞꯅ ꯆꯥꯖꯔꯁꯅꯨꯗ ꯍꯌꯦꯡꯈꯩꯗꯤ ꯑꯩꯒꯤ ꯀꯩꯁꯨ ꯂꯩꯕꯤꯔꯛꯀꯅꯨ ꯑꯩꯒꯤ ꯂꯩꯗꯧ ꯁꯔꯨꯛ ꯏꯃꯥꯒ ꯄꯥꯕꯨꯡꯒꯒꯤ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯃꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯅꯪꯒ ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯅꯪꯕꯨꯅ ꯍꯦꯟꯅ ꯑꯍꯥꯎꯕꯗ ꯄꯤꯖꯅꯤꯡꯉꯤ ꯂꯩꯃꯍꯜꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯁꯠꯐꯝ ꯊꯩ ꯑꯗꯨꯒ ꯍꯥꯏ ꯁꯤ ꯆꯥꯎ ꯀꯔꯤꯅꯣ ꯁꯤꯕꯣ ꯍꯩꯔꯥꯅꯦꯌꯦ ꯆꯥꯗ ꯆꯥꯎ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯍꯩꯔꯥꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤꯅꯦ ꯍꯥꯏꯗꯨꯅ ꯂꯩꯔꯛꯏꯕ ꯁꯛꯇꯥ ꯑꯁꯤꯗꯕꯨ ꯀꯔꯤꯗꯕꯨ ꯄꯤꯖꯅꯤꯡꯅꯣ ꯂꯩꯔꯛꯏꯅꯣ ꯈꯪꯗꯦꯅꯦ ꯃꯉꯣꯟꯗ ꯄꯤꯖꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯍꯦꯛꯇ ꯃꯨꯜꯂꯒ ꯄꯨꯔꯛꯏꯕ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯆꯥꯖꯁꯅꯨ ꯀꯩꯅꯣ ꯀꯔꯤ ꯆꯥꯕꯅꯣ ꯃꯉꯣꯟꯗ ꯄꯣꯠ ꯌꯥꯝꯅ ꯄꯤꯖꯕ ꯌꯥꯄꯣꯠꯇꯦ ꯊꯣꯡꯂꯤꯕ ꯆꯥꯛ ꯑꯁꯤ ꯐꯥꯎꯕ ꯄꯤꯖꯅꯤꯡꯗ꯭ꯔꯕ ꯖꯥꯠꯅꯤ ꯌꯦꯡꯉꯨꯅꯦ ꯃꯃꯥ ꯅꯃꯧ ꯅꯨꯄꯤꯁꯤ ꯂꯥꯛꯄꯗꯒꯤ ꯅꯪꯅ ꯍꯥꯟꯅ ꯏꯁꯧ ꯂꯥꯡꯅ ꯇꯧꯔꯝꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯇꯧꯗ꯭ꯔꯦ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯂꯣꯏꯅ ꯇꯧꯔꯦ ꯅꯪꯁꯨ ꯄꯣꯊꯥꯖꯔꯦ ꯍꯥꯎꯕꯁꯨ ꯌꯥꯝꯅ ꯆꯥꯔꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯃꯗꯨꯅ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯗꯤ ꯃꯤꯅꯥꯏ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨꯅꯤ ꯀꯩꯅꯣ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯐꯝꯖꯥ ꯆꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯁꯤ ꯃꯤꯅꯥꯏ ꯅꯠꯇꯦꯅꯦ ꯅꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤꯅꯦ ꯃꯃꯤꯠꯇꯨꯅ ꯄꯩꯔꯞꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯋꯥꯉꯥꯡꯗ ꯁꯛꯇꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯉꯥꯡ ꯑꯃ ꯌꯥꯎꯔꯤ ꯃꯗꯨ ꯇꯧꯅꯨ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯇ ꯎꯠꯄ ꯌꯥꯔꯦ ꯅꯪꯁꯤ ꯃꯃꯥꯅꯤꯀꯣ ꯅꯨꯄꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯩꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯏ ꯍꯥꯏꯒꯦꯔꯥ ꯄꯨꯛꯆꯦꯜ ꯆꯥꯎꯏ ꯍꯥꯏꯒꯦꯔꯥ ꯑꯩ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯍꯥꯏꯔꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯨꯡꯁꯤꯔꯕ ꯍꯩꯅꯝ ꯂꯩꯅꯝ ꯅꯝꯕ ꯐꯪꯂꯤꯕ ꯅꯪꯒꯤꯁꯨ ꯑꯩꯒꯤꯁꯨ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯔꯤꯕ ꯌꯨꯝ ꯑꯁꯤꯕꯨ ꯐꯖꯅꯕ ꯃꯑꯣꯡꯗ ꯁꯤꯠ ꯁꯦꯡꯗꯨꯅ ꯇꯩ ꯈꯣꯠꯂꯤꯕ ꯑꯩꯈꯣꯏꯕꯨ ꯃꯃꯥ ꯃꯄꯥꯅꯤ ꯈꯟꯅ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯅꯪꯅ ꯐꯅ ꯉꯥꯡꯕꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯅ ꯀꯔꯤꯁꯨ ꯈꯨꯝꯖꯗ꯭ꯔꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯣꯟꯊꯣꯛ ꯅꯤꯡꯖ ꯇꯞꯆꯈ꯭ꯔꯦ ꯃꯥꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯒꯤ ꯋꯥ ꯃꯊꯛꯇ ꯋꯥ ꯉꯥꯡꯗꯧꯔꯤꯕ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯃꯥꯅ ꯃꯆꯤꯜ ꯑꯁꯦ ꯍꯦꯛ ꯈꯨꯝꯃꯕ ꯃꯆꯤꯜꯗꯣ ꯊꯨꯒꯥꯏꯔꯦꯗꯅ ꯅꯪꯅ ꯐꯠꯇꯅ ꯈꯜꯂꯤ ꯃꯥꯅ ꯏꯃꯨꯡ ꯑꯁꯤ ꯍꯣꯠꯅꯔꯤ ꯃꯌꯥꯝ ꯑꯁꯤꯁꯨ ꯈꯔ ꯎ ꯍꯥꯏꯕꯅꯤꯅꯦ ꯃꯗꯨꯗꯤ ꯃꯤꯅꯥꯏ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯔꯦꯗꯅ ꯅꯪ ꯑꯃ ꯍꯦꯛ ꯇꯧꯔꯒ ꯃꯤꯅꯥꯏ ꯀꯣꯟꯅ ꯊꯪꯗ ꯅꯪ ꯑꯣꯏꯅ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯁꯣꯏꯔꯣꯏꯀꯣ ꯍꯦꯔꯥ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣ ꯂꯦꯝꯕꯤꯁꯅꯥ ꯊꯣꯛꯂꯛꯇꯨꯅ ꯄꯥꯕꯨꯡ ꯏꯃꯥ ꯆꯥꯛ ꯂꯣꯏꯖꯔꯦ ꯆꯥꯅꯕ ꯇꯧꯕꯤꯔꯗ꯭ꯔꯥ ꯆꯥꯎꯔꯦꯟꯅ ꯍꯣꯏ ꯏꯄꯥꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯧꯒꯠꯂꯨ ꯆꯥꯛ ꯆꯥꯎꯔꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤ ꯂꯦꯝꯕꯤꯁꯅꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯅꯦꯝꯗ ꯑꯃꯨꯛ ꯍꯥꯏ ꯏꯃꯥ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯔꯣ ꯇꯥꯏꯌꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ ꯂꯦꯝꯕꯤꯁꯅꯥꯅ ꯅꯥꯀꯜꯗ ꯐꯝꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤ ꯆꯥꯎꯔꯦꯟꯅ ꯆꯥꯅ ꯍꯥꯏ ꯅꯤꯡꯊꯝ ꯊꯥꯁꯤꯃꯛ ꯉꯥꯏꯔꯦ ꯏꯟꯁꯥꯡ ꯍꯥꯎ ꯊꯣꯡꯂꯝꯕ ꯏꯟꯁꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯦꯛ ꯍꯥꯎꯏ ꯃꯃꯥ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯑꯗꯨꯕꯨ ꯍꯥꯎꯇꯕ꯭ꯔꯅꯦ ꯇꯨꯃꯤꯟꯅ ꯆꯥꯕꯤꯌꯨ ꯀꯔꯤꯅꯣꯅꯦ ꯆꯥꯛ ꯆꯥꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯂꯤꯕꯁꯤꯕꯣ ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯍꯋꯥꯏ ꯃꯨꯕꯤꯒ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯇꯣꯡꯕꯁꯤꯃꯒ ꯏꯔꯣꯜꯂꯦ ꯉꯥꯇꯣꯟ ꯉꯥꯔꯤꯁꯤꯃꯒ ꯍꯪꯒꯥꯝ ꯆꯝꯐꯨꯠꯁꯤꯃꯒ ꯍꯥꯎꯈ꯭ꯔꯦ ꯏꯃꯧ ꯏꯕꯦꯝꯃ ꯆꯥꯛꯀ ꯂꯩꯔꯕꯗꯤ ꯈꯔ ꯍꯥꯞꯄꯧ ꯍꯦ ꯄꯥꯕꯨꯡ ꯂꯩꯌꯦ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯗꯨꯅ ꯆꯥ ꯈꯔ ꯍꯥꯞꯄꯤ ꯂꯦꯝꯕꯤꯁꯅꯥ ꯏꯪ ꯇꯞꯆꯕꯗ ꯅꯠꯇꯅ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯕꯗꯁꯨ ꯌꯥꯝꯅ ꯍꯩꯕꯤ ꯃꯧ ꯑꯃ ꯑꯣꯏ ꯆꯥꯎꯔꯦꯟꯅ ꯄꯥꯡꯊꯔꯤꯕꯁꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯅꯤ ꯃꯃꯧ ꯅꯨꯄꯤꯅ ꯊꯣꯡꯕ ꯊꯥꯛꯄ ꯏꯟꯁꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯦꯛ ꯍꯧꯖꯩ ꯂꯩꯃꯍꯜꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯆꯥꯔꯤ
Masu haurabani loina sai adubu mamong nupi asibudi nungsiba ngamde. Somdana wapal makong aduda pibaga theboga ganja thaklamani. Hauzikti ganja loikre. Khara khardi nisa pale thebo na hai. Ganja se kharaga lawthu sudana. Yajubu nang yar sida yar. Yam thaklaga kaidungna dun kaidungna gi hai. Sida gena taksilabadi ngasiba lembi se ayoi basoir. Is wakalga. Somdana wapal makong aduda pibaga theboga ganja thaklamani. Hauzikti ganja loikre. Khara khardi nisa pale thebo na hai. Is wakalgadi. Aise magi wakalda hauzik luptu leiribani. Ito nang lembi sanabu kaya matik nusisay khanjay haibase aina munna khang. Adubu hauzikti mahak mi oikre. Ningthem gi nupi oikre. Ningthem gi oikrabanina hauzikti nang khalibato kaisu oithok leroi. Yare taw nangsu adumna dek taigano. Punsigi oiba phangdrabasu mikop amatangi oibadi phangba yaidana. Madusu oiroi. Karigi oiroidoriba. Hauzipu mabu pharoba yariba. Itaw nangna khanjaribado oithokpa yabagi lambi amadi lei. Kari lambi hayuni. Adubro nangna karigumba thausil ama sinduna thausil adudagi lembi sanabu ningthem amadi makoina lana uhanba. Mabu yum adudagi tanthok hankiba. Mana mapamda handu leirabadi nangna pamlibdo hekta phangba yaredana. Hoini taw nangna haribado maduna sumni. Mabu aigi oinabagidamakta mabu yumadudagi tanthok hankiba tai. Mana mapamda handu leikrabadi pumnamak ase oithokpa yai. Aduni nata oidu wakha leitro kanadi daw ganja lawthusu thakaigisi. Hoi itaudan ai lawthuki haiduna hawgatuna yumlomda satki. Lembi sanagi mapamda karigumba amadi tawrage haina bibana sab yungna khankri. Saurel leimal su tumnakre lembi sanasu hauziktada thabak pumnamak loiduna sanglei. Yenglubada mapuroibadi tumdur leiramnei. Thabak wana surubaga kokamongi hek tainabaga hekta tumki. Kankhala dubu thadabi masu magi phamungda kadun hipthakre. Numit kharani hauzingkre. Bibana theboga kupna wata naduna poram phazana yale. Thebona bibagi nakta laktuna pauk tamnei. Daw lembi sanado mayumda matat lewi. Mabu matat lewi tanzasari nangi pamado tawuro. Pausi tabda piba harawam hauzari. Aina nahantagi ngairakpa tanzado ngasidi phangledana. Ito ikoini amta chaminausi. Ira nangi thabaksida aina kamai yaudino. Ai yaw farak nang adum chaluro. Mida yengboisu kanani kaino. Fare aina thongalda leirake. Adune asumna hainaduna makhoi ani chatpa hawi. Bibadi masado langtaknabana loire. Asum chatpana makhoigi thongalda yauri. Bibana muk hangi. Makhoida kanamta leite se singdi singiko. Amu mui mapa hoi leramdanaba. Leite haiba khanglagani aina nangon hairisi. Ado ai sangagi. Nang sida mi yenglaga sum leyuko. Mui mugi mi lak urabadi aiba kauro. Hoino sango yare. Tingkiba tare. Ai sanghe. Maithongda momon noksana mahak yumdu tamna sangkri thebona haisai. Itaw bibagi de haina haina ngasidu magi pamase phangkidori. Aigina kamai doba. Khamdreda. Nak yenta mi lakpa ubra haina yengi udi. Masumarum amada thaisinduna mi yengdu leikri. Bibana sumanga du leptuna khalli. Aibu hana mabu kaurashirani. Kauba yade. Hekta imungda sangba haiduni. Asumna khalladuna makongdu thangatuna imungda hek changi. Lembi sanasu nungthilladuna phamungda ngihak hiptu leirambani. Bibana mangaktu phatchepthaduna yenglui maduda phamungda leiriba lembi sanabu hek ui maten kut yothaduna. Sida leire. Madi phamungdabu leirani. Hekta tapna changsinba haibaduni. Makongdu tapna thangduna changsili lembi sanagi manak yauri. Lembi sanasu mamit hek pangthurei maduda magi manakta nupama leptu leiribta uraduna pakana puk hawgatli aduga hai. Kanano? Nang kanano? Bibana. Aini, bibani. Nangi ta bibani kedoragi. Hey, nangi mapamsida kaigi sangaiba. Thokro. Mapalgi amtro nang thokro. Asigumba asiyangba tanzasibu aina khawrangna ngaijarapani. Ngasidi phangli. Asuk tangna phangba tanzasibu thadoktuna aina karamna thokini.
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯨ ꯑꯁꯨꯝ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯤ ꯂꯦꯝꯕꯤꯁꯅꯥ ꯄꯤꯕꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯔꯤ꯫ ꯄꯤꯕꯥ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯂꯩꯀꯥꯏꯁꯤ ꯂꯩꯃꯤꯟꯅꯔꯤꯕꯅꯤ, ꯑꯗꯨꯒꯨꯝꯕ ꯐꯠꯇ ꯋꯥꯈꯜꯗꯨ ꯈꯟꯒꯅꯨ꯫ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯝ ꯊꯨꯅ ꯅꯪ ꯃꯄꯥꯟꯗ ꯊꯣꯛꯈꯣ꯫ ꯊꯣꯛꯑꯣꯏ, ꯑꯩꯗꯤ ꯊꯣꯛꯑꯣꯏ꯫ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯈꯤꯗ꯭ꯔꯣ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ? ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯤꯀꯨꯞ ꯑꯁꯤꯃꯒꯤꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯔꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯩ꯫ ꯍꯦꯃꯤ ꯐꯠꯇ, ꯅꯪꯅ ꯈꯜꯂꯤ ꯋꯥꯈꯜꯗꯨ ꯀꯔꯤ? ꯇꯨꯀꯠꯆꯩ, ꯌꯥꯝ ꯊꯨꯅ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯅꯦ꯫ ꯄꯤꯕꯥ ꯃꯈꯥ ꯇꯥꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯐꯟ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯤ꯫ ꯁꯣꯝꯗꯅ ꯂꯩꯃꯍꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯊꯦꯕꯣꯟꯅ ꯍꯦꯛ ꯎꯔꯨꯏ꯫ ꯁꯤꯗꯤ ꯏꯅꯦꯅꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯀꯗꯣꯝꯗꯒꯤ ꯐꯥꯎꯖꯜꯂꯛꯏꯅꯣ ꯎꯍꯧꯗ꯭ꯔꯦꯅꯦ ꯑꯩꯗꯤ꯫ ꯈꯪꯗꯧꯅꯤꯁꯤꯗꯤ ꯑꯩꯅ ꯁꯤ ꯂꯩꯔꯤꯉꯩ ꯃꯥꯅ ꯎꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯔꯛꯀꯅꯤ꯫ ꯁꯤꯔꯣꯝꯗꯤ ꯑꯩ ꯌꯥꯎꯗ꯭ꯔꯦ꯫ ꯍꯣꯏ ꯇꯧꯕꯤꯕꯥ, ꯑꯩ ꯆꯦꯜꯂꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯟ ꯍꯦꯛꯇ ꯆꯦꯟꯈꯤ꯫ ꯂꯩꯃꯍꯜꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯏꯃꯨꯡꯗꯒꯤ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯏꯉ ꯉꯛꯅ ꯏꯃꯨꯡꯂꯣꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ꯫ ꯀꯩꯅꯣꯅꯦ, ꯏꯃꯨꯡꯂꯣꯝꯗꯒꯤ ꯅꯠꯇ꯭ꯔ ꯈꯣꯟꯖꯦꯜꯁꯤꯕꯣ? ꯀꯩꯅꯣꯗ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯃꯈꯣꯡ ꯊꯨꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯄꯤꯕꯥꯅ ꯂꯦꯝꯕꯤꯁꯅꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗ ꯀꯟꯅ ꯄꯥꯏꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯦꯝꯕꯤꯁꯅꯥꯅ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯏ꯫ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯃꯥ, ꯄꯥꯕꯨꯡ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯃꯥ꯫ ꯂꯩꯃꯍꯜ ꯃꯃꯤꯠ ꯑꯗꯨꯃꯛꯅ ꯑꯣꯏꯔꯤ ꯃꯇꯧ ꯑꯗꯨ ꯎꯔꯤ ꯍꯦꯟꯅ ꯁꯥꯎꯅ ꯈꯪꯂꯥꯎ ꯂꯥꯎꯏ꯫ ꯍꯩ, ꯀꯔꯤ ꯇꯧꯔꯤꯅꯣ? ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯃꯈꯣꯏ ꯑꯅꯤ ꯆꯞ ꯂꯦꯞꯄꯤ꯫ ꯄꯤꯕꯥ ꯂꯦꯝꯕꯤꯁꯅꯥꯒꯤ ꯄꯥꯏꯔꯝꯃꯕ ꯈꯨꯗꯥꯡ ꯑꯗꯨꯁꯨ ꯐꯠ ꯊꯥꯗꯣꯛꯏ꯫ ꯂꯦꯝꯕꯤꯁꯅꯥ ꯄꯥꯈꯠꯂꯤ꯫ ꯂꯩꯃꯍꯜꯅ ꯆꯪꯁꯤꯟꯗꯨꯅ, ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ, ꯌꯨꯝꯁꯤꯗ ꯀꯅꯥ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯏꯁ, ꯏꯃꯨꯡ ꯑꯁꯤꯗꯒ ꯅꯨꯄꯥ ꯅꯍꯥꯒ ꯄꯨꯁꯤꯜꯂꯗꯅ ꯅꯪ ꯃꯉꯥꯏꯔꯦꯕ, ꯅꯪ ꯃꯉꯥꯏꯔꯦꯕ ꯉꯝꯂꯤꯕꯁꯦ? ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦꯍꯦ ꯅꯪꯕꯣ? ꯄꯤꯕꯥꯁꯨ ꯑꯣꯏꯔꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝꯗꯨꯗ ꯄꯟꯊꯗꯨꯅ ꯂꯩꯕꯅ ꯆꯨꯝꯂꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯐꯠ ꯍꯦꯛꯇ ꯃꯄꯥꯜꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯂꯩꯃꯍꯜꯅ, ꯍꯩ, ꯅꯪ ꯆꯦꯟꯈꯤꯕ ꯌꯥꯏ꯫ ꯉꯁꯤꯗꯤ ꯑꯣꯛꯇꯕꯤ ꯑꯅꯤ ꯐꯥꯔꯦꯗꯅ꯫ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏꯅꯦꯍꯦ꯫ ꯅꯝꯗꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯁꯨꯛ ꯉꯝꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯨꯄꯥꯁꯤꯒ ꯀꯔꯝꯕ ꯑꯔꯣꯟꯕ ꯊꯕꯛꯅꯣ ꯅꯪꯅ ꯌꯨꯝꯁꯤꯗ ꯀꯅꯥ ꯂꯩꯇ꯭ꯔꯤꯉꯩꯗ ꯇꯧꯔꯝꯂꯤꯕꯁꯦ? ꯏꯃꯥ, ꯅꯃꯧ ꯀꯔꯤꯁꯨ ꯈꯪꯖꯗꯦ꯫ ꯅꯃꯧꯅ ꯇꯨꯝꯂꯤꯉꯩ ꯃꯥꯅ ꯆꯪꯉꯛꯑꯝꯕꯅꯤ꯫ ꯃꯁꯤꯜ ꯑꯁꯤ ꯀꯌꯥꯗ ꯊꯤꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ꯫ ꯅꯪꯅ ꯀꯧꯗꯅ ꯃꯥꯅ ꯍꯦꯛꯇ ꯌꯨꯝꯁꯤ ꯆꯪꯂꯛꯀꯗꯕ ꯅꯠꯇꯦꯅꯦ꯫ ꯍꯥꯏ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ, ꯅꯈꯣꯏ ꯑꯅꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ? ꯏꯃꯥ, ꯃꯥꯒꯩꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯦ꯫ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤꯅ ꯎꯔꯕ ꯑꯁꯤ ꯐꯥꯎꯕ ꯅꯪꯅ ꯆꯦꯅꯕ ꯂꯣꯠ ꯑꯃ ꯍꯣꯠꯅꯔꯤ ꯅꯠꯇ꯭ꯔꯥ? ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯍꯦꯛꯇ ꯐꯨꯖꯤꯜꯂꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯍꯣꯛꯇꯕ ꯅꯨꯄꯤ, ꯅꯪ ꯃꯐꯝ ꯑꯁꯤ ꯂꯩꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛꯃꯛ ꯅꯪ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯏꯃꯥ, ꯑꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯅꯃꯧ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ꯫ ꯀꯔꯤ? ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪꯕꯨ ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯊꯝꯕ? ꯂꯩꯕ ꯌꯥꯔꯣꯏ, ꯂꯩꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯍꯦ꯫ ꯃꯁꯤ ꯈꯣꯏꯗꯧ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯑꯁꯨꯛ ꯉꯝꯕ, ꯍꯧꯖꯤꯛꯃꯛ ꯅꯪ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯜ ꯇꯝꯅ ꯁꯣꯔꯣ ꯍꯦꯛꯇ ꯆꯤꯡꯊꯣꯛꯏ꯫ ꯂꯦꯝꯕꯤꯁꯅꯥꯅ, ꯏꯃꯥ, ꯅꯃꯧ ꯆꯠꯄ ꯉꯝꯖꯔꯣꯏꯌꯦ꯫ ꯃꯄꯥꯜ ꯑꯗꯨ ꯇꯝꯅ ꯆꯤꯡꯊꯣꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯥꯛꯇꯅ ꯍꯦꯛꯇ ꯏꯜꯂꯤ꯫ ꯆꯠꯂꯣ, ꯃꯈꯥ ꯇꯥꯅ ꯅꯪ ꯃꯐꯝ ꯑꯁꯤ ꯂꯩꯕ ꯌꯥꯏ꯫ ꯇꯨꯀꯠꯆꯩꯌꯦ꯫ ꯏꯃꯥ, ꯅꯃꯧꯕꯨ ꯑꯗꯨꯝꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ, ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ꯫ ꯀꯔꯤꯒꯤ ꯈꯜꯂꯣꯏ? ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯗꯣ ꯉꯁꯤꯗꯤ ꯏꯃꯤꯠ ꯑꯁꯤꯅ ꯇꯁꯦꯡꯅ ꯎꯍꯧꯔꯕꯅꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯍꯜꯂꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯑꯣꯏꯔꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯗ ꯍꯪꯉꯤ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯗꯦ꯫ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝꯅ ꯉꯝꯃꯤ꯫ ꯑꯁꯨꯛ ꯉꯝꯕ, ꯇꯁꯦꯡꯅ ꯀꯤꯖꯩꯀꯣ ꯑꯩꯗꯤ꯫ ꯏꯃꯥ, ꯃꯥꯅꯕꯨ ꯏꯃꯥꯒꯤ ꯑꯀꯥꯏꯕ ꯀꯔꯤ ꯇꯧꯔꯝꯂꯕꯒꯦ? ꯑꯩꯒꯤ ꯑꯀꯥꯏꯕ ꯅꯠꯇꯤꯌꯦ ꯃꯥꯅ ꯇꯧꯔꯝꯂꯤꯕꯁꯦ, ꯁꯥꯒꯩꯁꯤꯒꯤ ꯑꯀꯥꯏꯕꯅꯤ ꯇꯧꯔꯝꯂꯤꯕꯁꯦ꯫ ꯌꯦꯡꯉꯣ, ꯏꯃꯥꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯤꯉꯩ ꯌꯨꯝ ꯑꯁꯤꯗ ꯃꯥ ꯃꯊꯟꯇ ꯂꯩꯍꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯂꯣꯟꯅ ꯀꯧꯁꯤꯟꯗꯨꯅ ꯑꯔꯣꯟꯕ ꯂꯝꯆꯠ ꯆꯠꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯏꯆꯤꯜ ꯑꯁꯤꯅ ꯄꯟꯕꯐꯥꯎ ꯍꯪꯒꯣꯏꯔꯤꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯐ꯭ꯔꯪ ꯁꯥꯎꯒꯠꯈ꯭ꯔꯦ꯫ ꯐꯠ ꯍꯣꯠꯆꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯁꯦꯠ ꯊꯥꯏ꯫ ꯑꯗꯨꯒ ꯍꯥꯏ, ꯅꯪꯃꯛꯅ ꯁꯤꯒꯨꯝꯕ ꯂꯝꯆꯠ, ꯊꯨꯏ, ꯇꯨꯀꯠꯆꯩ꯫ ꯑꯩꯅꯗꯤ ꯅꯪꯕꯨ ꯀꯌꯥ ꯊꯥꯖꯔꯨꯔꯒ? ꯂꯦꯝꯕꯤꯁꯅꯥ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯥꯕꯨ ꯂꯥꯟꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯑꯩ ꯂꯥꯟꯗꯦ,
ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯅꯨꯄꯤꯗ ꯆꯠꯇꯤ ꯂꯩꯃꯍꯜꯅ ꯍꯩ ꯅꯆꯤꯟꯗꯨ ꯊꯤꯅꯨ ꯅꯨꯄꯥꯗꯨꯒ ꯅꯪꯒ ꯏꯃꯨꯡꯗ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯣ ꯏꯃꯤꯠ ꯑꯁꯤꯗ ꯎꯍꯧꯔꯤꯕꯅꯤꯀꯣ ꯃꯈꯣꯏ ꯇꯥꯆꯧ ꯅꯨꯄꯥꯗꯨ ꯄꯤꯕꯥꯅꯤ ꯑꯩꯅ ꯇꯨꯝꯗꯨ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯄꯅꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛ ꯂꯩꯔꯝꯕꯅꯤ ꯀꯅꯥ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯂꯥꯏꯕꯛ ꯐꯗꯨꯅ ꯏꯃꯥꯅ ꯃꯇꯥꯡ ꯆꯥꯅ ꯂꯥꯛꯈꯤꯕꯅ ꯑꯩ ꯀꯩꯁꯨ ꯇꯧꯍꯧꯗꯕꯅꯤ ꯃꯍꯥꯛꯅ ꯆꯦꯟꯈ꯭ꯔꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯀꯔꯤ ꯄꯤꯕꯥ ꯍꯥꯏꯕ ꯄꯤꯕꯥ ꯅꯪꯅ ꯍꯤꯐꯝꯗ ꯌꯦꯠꯄꯁꯤ ꯉꯁꯤ ꯐꯥꯎꯕ ꯍꯦꯛ ꯌꯦꯠꯂꯤꯗꯀꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯄꯤꯕꯥꯅ ꯃꯥꯒꯤ ꯃꯐꯝꯗ ꯇꯠꯇꯅ ꯌꯦꯠꯂꯤ ꯍꯥꯏꯕꯁꯤ ꯅꯤꯡꯊꯦꯝꯅ ꯃꯨꯟꯅ ꯈꯪꯏ ꯄꯤꯕꯥꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕꯁꯨ ꯈꯨꯜ ꯑꯃꯠꯇ ꯂꯩꯃꯤꯟꯅꯔꯨꯕꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯦꯝꯕꯤ ꯁꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯁꯣꯏꯗꯅ ꯆꯨꯝꯂꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯁꯥꯎꯅ ꯄꯤꯕꯥꯕꯨ ꯍꯦꯛꯇ ꯇꯝꯊꯤꯅ ꯐꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛ ꯆꯠꯂꯤ ꯂꯩꯃꯍꯜꯅ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯆꯠꯂꯤꯕꯗꯨꯅ ꯍꯩ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯦ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯃꯥꯕꯨ ꯑꯃꯨꯛꯇ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯈꯤꯁꯤ ꯉꯥꯏꯈꯣꯅꯦꯍꯦ ꯃꯃꯧ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯏ ꯍꯩ ꯀꯔꯤꯒꯨꯝꯕ ꯏꯕꯨꯡꯉꯣꯁꯤꯅ ꯆꯠꯈ꯭ꯔꯤꯕꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯍꯦꯛ ꯊꯣꯛꯂꯕ ꯅꯪ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏꯀꯣ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯣꯝꯗꯅ ꯋꯥꯛꯄꯜ ꯃꯈꯣꯡ ꯑꯗꯨꯗ ꯄꯤꯕꯥꯒ ꯊꯦꯕꯣꯒ ꯋꯥꯔꯤ ꯁꯥꯔꯤ ꯄꯤꯕꯥꯅ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯈꯣꯏꯒꯤ ꯃꯤ ꯂꯥꯛꯅꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯨꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯦ ꯀꯗꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯃꯥ ꯂꯥꯛꯄ ꯎꯕꯗ ꯄꯥꯈꯠꯄ ꯀꯩ ꯑꯣꯏꯁꯨ ꯑꯗꯨꯝ ꯆꯦꯜꯂꯕ ꯁꯥꯎ ꯌꯥꯗꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯈꯨꯠꯇꯣ ꯍꯥꯟꯅ ꯀꯟꯅ ꯐꯥꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨꯗꯤ ꯍꯦꯛꯇ ꯏꯅꯦꯅ ꯇꯨꯡꯗꯒꯤ ꯂꯥꯎꯔꯛꯏ ꯉꯥꯡꯕꯕꯨꯗꯤ ꯂꯦꯝꯕꯤ ꯁꯅꯥꯗ ꯉꯥꯡꯍꯧꯏ ꯑꯩꯁꯨ ꯆꯦꯜꯍꯧꯕꯅ ꯐꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯦꯟꯊꯣꯔꯛꯑꯕ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯁꯤꯔꯝꯅꯤ ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯅꯤꯡꯊꯦꯝꯅ ꯍꯦꯛꯇ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯏ ꯄꯤꯕꯥ ꯃꯃꯥꯡꯗ ꯁꯜꯂꯒ ꯇꯥꯏ ꯊꯦꯕꯣꯅ ꯍꯩ ꯀꯩꯅꯣ ꯊꯦꯕꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯐꯨꯏ ꯄꯤꯕꯥꯅ ꯃꯁꯤ ꯌꯥꯝ ꯐꯥꯎꯔꯝꯃꯜꯂꯦ ꯏꯇꯥꯎ ꯃꯈꯣꯡꯅ ꯃꯈꯨꯠ ꯑꯃ ꯊꯨꯗꯦꯛꯁꯤ ꯃꯈꯣꯏ ꯑꯅꯤ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯤ ꯅꯤꯡꯊꯦꯝ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯇꯝꯊꯤꯅ ꯍꯦꯛꯇ ꯐꯨꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯨꯠ ꯑꯃꯠꯇ ꯍꯟꯕ ꯉꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ ꯐꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯂꯦꯝꯕꯤ ꯁꯅꯥ ꯃꯄꯥꯝꯗ ꯂꯩꯔꯤ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤ ꯑꯗꯨꯒ ꯍꯥꯏ ꯂꯦꯝꯕꯤ ꯁꯅꯥ ꯃꯈꯣꯏ ꯇꯥꯆꯧ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯑꯩꯅ ꯈꯪꯉꯤꯅꯤ ꯂꯩꯃꯍꯜꯅ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯅꯣ ꯍꯩ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯀꯌꯥ ꯌꯥꯝꯂꯦ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯏ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯤꯡꯊꯦꯝꯅ ꯏꯃꯥ ꯃꯥꯁꯤ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤꯅꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯃꯥꯕꯨ ꯀꯔꯤꯒꯤ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯌꯥꯔꯣꯏ ꯌꯥꯝ ꯊꯨꯅ ꯃꯥꯕꯨ ꯆꯠꯍꯟꯀꯣ ꯏꯃꯥ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯕꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕ ꯄꯤꯕꯥꯅ ꯑꯣꯏꯍꯟꯕ ꯉꯥꯛꯇꯅꯤ ꯃꯤꯒꯤ ꯃꯁꯥꯗ ꯃꯔꯥꯜ ꯊꯥꯡꯖꯤꯟꯒꯅꯨꯅꯦ ꯅꯆꯥꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯑꯝꯇ ꯇꯥꯎ ꯀꯩꯗꯧꯒꯦ ꯏꯃꯥ ꯇꯥꯅꯤꯡꯗꯦꯌꯦ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯃꯥꯕꯨ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯣ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯦꯝꯕꯤ ꯁꯅꯥ ꯃꯥꯒꯤ ꯊꯃꯣꯏ ꯄꯥꯈꯠꯆꯩ ꯅꯤꯡꯊꯦꯝꯅ ꯂꯦꯝꯕꯤ ꯁꯅꯥ ꯀꯔꯤꯁꯨ ꯇꯧꯔꯤꯁꯦ ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯍꯜꯅ ꯍꯦꯟꯅ ꯁꯧ ꯁꯧ ꯂꯥꯎꯔꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛ ꯏꯀꯥꯏꯖꯈ꯭ꯔꯦ ꯑꯩꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯏ ꯀꯟꯕ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯄꯦꯜꯂꯦꯗ ꯑꯩ ꯄꯦꯜꯂꯦꯕ ꯌꯨꯝꯁꯤꯗꯒ ꯑꯩ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯂꯩꯖꯅꯤꯡꯗꯦ ꯁꯩꯇ ꯑꯣꯏꯕ ꯆꯥꯎꯔꯦꯟꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯄꯨꯔꯛ ꯁꯣꯜꯂꯤꯕꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯀꯔꯤ ꯇꯧꯅꯤ ꯅꯆꯥꯅꯨꯄꯥꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯃꯥꯒꯤ ꯅꯨꯄꯤ ꯂꯝꯆꯠ ꯆꯨꯝꯗꯕꯤꯁꯦ ꯌꯥꯝ ꯅꯤꯡꯉꯤ ꯃꯥ ꯌꯥꯝ ꯅꯤꯡꯉꯦꯕ ꯅꯨꯄꯤꯁꯤꯒꯤꯗꯃꯛꯇ ꯉꯔꯥꯡꯁꯨ ꯃꯤ ꯈꯠꯅꯔꯨꯔꯦꯗꯅ ꯑꯗꯨ ꯀꯩꯗꯧꯔꯕ ꯅꯪꯅ ꯍꯧꯖꯤꯛꯇ ꯃꯗꯨ ꯄꯨꯊꯣꯔꯛꯏꯕꯗꯨꯕꯨ ꯍꯩ ꯃꯗꯨꯅ ꯀꯔꯤꯒꯤꯅꯣ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯑꯩꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ ꯅꯪꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯨꯕꯅ ꯍꯦꯟꯅ ꯇꯟꯖꯈ꯭ꯔꯦ ꯌꯨꯝꯁꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯅꯨꯄꯤꯁꯤꯗ ꯂꯣꯏ ꯁꯨꯡꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯩ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯖꯅꯤꯡꯗꯦ ꯑꯁꯤ ꯍꯥꯏꯅ ꯉꯥꯡꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯏ ꯃꯁꯦ ꯀꯩꯅꯥꯍꯜ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯁꯤꯟꯒꯦ ꯇꯧꯕꯅꯤ ꯃꯗꯨꯗ ꯃꯁꯦ ꯀꯩꯅꯥꯍꯜꯕꯨ ꯃꯥꯒꯤ ꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯝ ꯐꯣꯏꯗꯨꯅ ꯁꯣꯔꯣꯁꯨ ꯆꯤꯡꯂꯤꯕꯗꯨ ꯍꯦꯛ ꯎꯏ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯗꯦ ꯆꯞ ꯂꯦꯞꯄꯤ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯒꯤ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯊꯥꯔꯤꯛꯅ ꯍꯥꯏ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯈꯪꯂꯤꯗꯅ ꯅꯍꯥꯟꯗꯒꯤ ꯑꯩꯅꯅꯦ ꯈꯨꯠꯁꯥ ꯌꯥꯎꯔꯣꯏ ꯍꯥꯏꯗꯨꯅ ꯈꯥꯡꯗꯨ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯐꯔꯛꯅꯦꯕ ꯑꯩꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯌꯦꯡꯁꯤꯟꯕ ꯁꯥꯗꯅ ꯅꯊꯧ ꯂꯩꯇꯝꯕꯤꯔꯣ ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯜꯂꯛꯑꯕ
ꯑꯩꯅ ꯀꯩꯗꯧꯒꯦ ꯆꯥꯛꯀꯝꯇ ꯄꯤꯖꯔꯣꯏꯗꯕꯅꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯨꯕꯗꯒꯤ ꯂꯩꯃꯍꯜ ꯃꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯑꯁꯨꯝꯅ ꯂꯣꯏꯅ ꯇꯧꯔꯕ꯭ꯔꯥ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯨ ꯇꯧꯗꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯡꯖꯔꯤꯕꯁꯤꯗ ꯅꯣꯡꯃꯇ ꯃꯆꯤꯜ ꯍꯟꯒꯅ ꯈꯨꯝꯗꯦ ꯏꯅꯦ ꯇꯥꯊꯣꯠꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯠꯄꯒꯤ ꯋꯥꯔꯤ ꯂꯤꯈꯤꯕ ꯉꯁꯤꯅ ꯑꯃꯨꯛ ꯏꯆꯦ ꯀꯩꯅꯥꯍꯜꯕꯨ ꯃꯃꯧꯅ ꯑꯣꯠꯄ ꯐꯨꯔꯤꯕ ꯃꯁꯝꯒ ꯐꯣꯏꯕ ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯄꯥꯏꯖꯩ ꯂꯩꯃꯍꯜ ꯋꯥꯈꯜ ꯑꯃ ꯈꯟꯅ ꯈꯟꯅ ꯃꯌꯨꯝꯗ ꯍꯜꯂꯦ ꯃꯌꯨꯝ ꯌꯧꯔꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯤ ꯁꯨꯔꯒ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯂꯦꯝꯕꯤꯁꯅꯥ ꯃꯅꯦꯝꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯪꯉꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯤ ꯂꯩꯃꯍꯜꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯈ꯭ꯔꯕ꯭ꯔꯥ ꯏꯃꯥ ꯊꯣꯡꯗ꯭ꯔꯤ ꯄꯥꯕꯨꯡꯒꯤ ꯐꯤꯁꯦ ꯁꯨꯛ ꯍꯦꯛ ꯂꯣꯏꯕꯒ ꯊꯣꯡꯖꯔꯒꯦ ꯌꯥꯔꯅꯤ ꯉꯁꯤꯒꯤꯗꯤ ꯏꯃꯥ ꯑꯣꯏꯅ ꯊꯣꯡꯕꯤꯔꯒꯦ ꯐꯤꯗꯨ ꯁꯨꯖꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯂꯦꯝꯕꯤꯁꯅꯥ ꯃꯅꯦꯝꯒꯤ ꯉꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯍꯦꯟꯅ ꯑꯃꯨꯛꯀ ꯉꯛꯈ꯭ꯔꯤ ꯐꯤ ꯁꯨꯕꯗꯨ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯃꯅꯦꯝꯅ ꯆꯠꯈꯤꯕꯗꯨ ꯇꯥꯟꯅꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ